mayambu ahanba maktada kanglai lepung original gi maikaidagi mayambu amuka hanna punemjari ngasi su aikoina mayam gi damaktani haidana asengba thokiba wari ama mayam gi damaktani haidana puduna laksari wari asili thokjarapa matamda soiki langkiba yaurabasu mayamna puksel sauna ngakpiyu aduga amana channel asi mapung marei phahanba matamda adomodom gi mamal yamlaba like amadi subscribe share tobiramo haiduna jari channel asigi maikaidagi thagalakpa wari khudimak adomodom gi phone da phangnabagi damakta bell icon dosu on tobiramo haiduna jari phare mayam adudi ngasigi wari asi hongnaba tawjaraklage thawdo sing asidagina sahi kuiraba mamangi wari ama khakni aigimi ranjan kawi matam aduda aikogi imung asi thawdo kharadi adumak thokhirami aikogi yumthangnabada indomcha ama lei indomcha sangang su senaba khara suwali angang asi numidang wairam gi matamda koitha thadokduna dumak sanai angang asi kadai da laikhrabano kadai tana sakrabano haiba maduga amata su khangba janati indomcha angang asi senaba su khara watpaga matam pumnamakta kakana su indomcha si aduki matik yamna serami asum tawdana nongma numit amasu kakana indomcha si amna kana serami nang nangang singa si senadabana angang singa si kona thangda ngauksinarakpa yai aduna angang singa si phajana tawbidrabadi nang natai kaya saroi hadana indomcha da keno khara swairami maduda indomcha soka hena thudongna wa amata nganglamde asum tawdana matam khara hokraba matung aisu isa si karigumba amadi itaw tawi hadana isi adumak tumina lairami numidang sak toklaba matung dai si adum tumina aigi pothafam ka aduda adumak sanglaba matung aisi adumak potharami aisi class 12 thabalo singkhibagi marak aduda aisi adum nungaina lairingai matamni imanaba singnasu game sanasi haidan horapani maduda ainasu game sanabasi isasi khara khajiktangdi nungaiti aduna ngihaktang pangkui kuidana sanasi haidana imanaba singa game sanarami asumna imanaba singasisu aingonda kaino khara swairaki nangsuna sangamdri hai aduna ngasidi pung thing na sanagumsi nangna samapung phana ngamlaba kanda sanasi haidana game amani sanaraba matung haibadi play amani sanaraba matung aisi aduma potharami asum tawdana sanaribasi PUBG ni imanaba singadu si ngasi gi oinadi PUBG asi sanaba toklagi hayang gyan tana sanarasi haidana isu imanaba singadu da kaino khara hairaga isi phone adu thamli asum tawdana aisi potharaba matung isasi tumthaba supakna yaramdi asumna yada leiringai matam aduda laikai gi hui mayam singa si pangkhong khonglaga saptra mayam ama tawba horakle mataw aduda gi sasi karino hadana wakhal da sukhali karino da hui mayam singa sina pangkhong da khongla ibasina tumthaba se pakna yaroidri kok asi su isik sikhali lok le hok tawrak koduribra lok le ho amuk tawraklabadi sasi wanthona nungai roidrida asi hairaga wakhal da su jaja yamna khali ngayaktangi matungda aikogi khongban lairiba maike som haibadi aikogi yumgi nakala sida khongban ama seli khongban asida kanagumba khara leibagumna makhol thokna mi mari manga sanabagumna makhol khara taba horakpani koisen senduna matawduda isu karino haidana wakhal da su jaja yamna khali karino da khongbana sida mi mayam ama senduna sanabagumna makhol khara tara ibasi as sidi karino ma itaw tawreda asi hairaga isi wakhal da jaja yamna khali ngayaktangi matung da isu wakhal asi jaja khanbe aba khalaba matung adum tumina leire phareda aisu adum tumtharagi asi hairaga wakhal da su khallaga isi adumak tumthare noanga laklaba matamda isi babagai maga da ngarang thokiba thawdoksing khongbana sida mi sianba songbagi makhol tarakpa mayam singa da loina tamle maduda imana sunairakhi ibunga nangi wakhalna khanbagi waramgani da ima aigi wakhalna khanbadu madi suna nate khongbana sida kanagumba khara sendana sanabagumna makhol khara su tarakpani aigi wafam aduda imana kaino harisibo ngarangdi huidi khongbadi ima su tahawi adubu mi sembaga songbagi makhol tabadudi aisu kaigumba amata tarakti aisu imagi wafam aduda aina sumna haiki ima aisi ngarang kaino khara su tarakpaga isasi pangkida kiraklabani
ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯔꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ, "ꯑꯁ ꯌꯥꯔꯦꯁꯦ, ꯅꯪꯅ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." "ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯤꯟꯕꯗꯤ ꯑꯣꯏꯔꯣꯏꯗ. ꯈꯟꯖꯤꯜꯂꯒꯕꯨ ꯉꯔꯥꯡ ꯇꯥꯔꯛꯄ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯈꯤꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯃꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯂꯩꯔꯛ ꯑꯁꯤ ꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯛꯁꯤꯒꯤ ꯑꯣꯏꯅ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯇꯧꯔꯛꯂꯕꯅꯤ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯕꯕꯥ, ꯁꯤꯒꯤ ꯂꯩꯔꯛ ꯃꯄꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯑꯩꯁꯨ ꯈꯪꯗꯦ. ꯅꯕꯨꯕꯣꯛ ꯍꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯣꯡꯕꯥꯟ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯃꯔꯛ ꯃꯔꯛꯇ ꯃꯊꯤ ꯐꯣꯡꯏ ꯍꯥꯏ. ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯊꯤ ꯐꯣꯡꯕꯅꯤ ꯈꯔ. ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯊꯤ ꯈꯔ ꯑꯗꯨꯝ ꯐꯣꯡꯏ. ꯃꯊꯤ ꯐꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯑꯗꯨꯝ ꯁꯤꯕ ꯌꯥꯎꯏ. ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇꯁꯨ ꯊꯥꯖꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯁꯤ." ꯑꯁꯨꯝꯅ ꯕꯕꯥꯅꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯉꯔꯥꯡ ꯏꯁꯥꯗ ꯀꯣꯛ ꯆꯤꯛꯄ ꯐꯥꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ. ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, "ꯍꯩ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯁꯥꯗꯣ ꯉꯔꯥꯡꯗꯤ ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" "ꯍꯣꯏ ꯏꯃꯥ, ꯉꯔꯥꯡꯗꯤ ꯏꯁꯥꯁꯦ ꯀꯣꯛꯁꯨ ꯈꯔ ꯆꯤꯛꯈꯤꯕꯅꯤ." "ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯈꯔ ꯆꯠꯂꯨꯁꯤ, ꯀ꯭ꯂꯥꯁ 12 ꯊꯥꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯆꯥꯛꯆꯥꯅꯒꯗꯧꯔꯤ, ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯀꯧꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯆꯥꯛꯆꯥꯅꯕ ꯆꯠꯂꯤ. ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯔꯁꯨ ꯊꯦꯡꯂꯤ. ꯑꯁꯨꯝꯅ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯂꯤ. ꯏꯃꯥꯅꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯔꯛꯄꯅꯤ. ꯑꯩꯁꯨ ꯂꯝꯕꯤꯗ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯃꯥꯗ ꯈꯨꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯩꯁꯤ ꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨ ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯂꯛꯄꯒꯨꯝꯅ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯇꯨꯃꯥꯡ ꯂꯩꯗꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗꯦ. ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯀꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯑꯩꯕꯨ ꯏꯁꯥꯁꯤꯗ ꯊꯦꯡꯂꯛꯏꯕꯗꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ. ꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ. ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯉꯛꯁꯨ ꯉꯛꯂꯤ. ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯂꯤ. ꯏꯃꯨꯡ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯂꯣꯏꯅ ꯇꯝꯂꯤ. ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯤꯠꯇ ꯎꯕ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯗ ꯐꯥꯎꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯗꯨꯗ ꯈꯟꯖꯤꯜꯂꯨꯅꯨ." ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯁꯨ ꯍꯦꯟꯅ ꯐꯥꯎꯕ ꯇꯧꯔꯣꯏꯗꯕ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ. ꯑꯩꯁꯨ ꯏꯁꯥꯁꯤ ꯃꯣꯟ ꯌꯥꯝꯅ ꯈꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯕ ꯍꯧꯔꯛꯂꯕꯅꯤ. ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯥꯁꯤ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯕꯅꯤ. ꯇꯁꯦꯡꯅ ꯉꯁꯥꯏꯒꯤꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯩꯁꯨ ꯏꯁꯥꯁꯤ ꯃꯔꯥꯡ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏꯗ. ꯐꯔꯦ, ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯝꯊꯅꯕ ꯇꯧꯔꯕꯁꯨ ꯇꯨꯝꯊꯕꯁꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ. ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯕꯤꯠ ꯍꯥꯏꯗꯅ ꯑꯉꯥꯡ ꯃꯆꯥ ꯆꯠꯄ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯛꯄꯅꯤ. ꯃꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯂꯤ. ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯆꯦꯟꯗꯅ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯁꯤꯔꯥ? ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ? ꯑꯁꯨꯝꯅ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯈꯜꯂꯒ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯔꯝꯃꯤ.
Nongalak-laba matamda babaga imagada kaigumba amatasu tamkidre. Asum tawdana babaga imagadasu kaigumba amata tamdrabanina aisi adum tumina lairami. Masigi matung numit nini humni suraba matung nongalamdagi matam maduda indomsa si amna kana lauba horaklami. Makha thangba indomsa si kaidawba yaurage haidana prap thoktuna yengluba matamda indomsa si isa nupa si aiga hugwatminarakpani. Aduga mai laithoktuna yengluba matamda lairamdre. Kadai tana sakrabano haidana thidana yenglabasu phangba kauba laitre hairaga indomsa si hikna kappa horakle. Ayuk angan baduda akhoi mayam sangduna koi thire inaw na pado. Adubu thiba yaba thirabasu amata phangdabaduda akhoi se kaina thangda kari karam tawraga thisige haiduna khanda matamda mayamna su awangi napudu kauruso haiduna hairakhi. Akhoi mayam sangduna awang ipudu kauthu ure. Aduga mahakna yengba matamda angang asi khongban gi sialiba ising asida yungsinduna laire hairaga akhoi mayam asi kumthaduna thirami. Angang asi chahi ahum khaktamak ngairiba angangni. Sumna angang asi phanglaba matam aduda akhoi mayam asi pangkapta kappa horaklambi. Indomsa asi su asuki matik yamna kappi. Angang asi mathau mangam tawnabagidamakta akhoi si sembा saba tawri. Singthak thangba saruk adomda angang asi phum asi haidana makhoi mayam sangduna hainakre. Asum tawdana angang asi phumba khotpa loisilaba matungda akhoi si aduki matik yamna wakhal nungairamde. Imana hairai. Oh, nang ngarang nahandagi asigumba makhol tahaidraba mayam ama tai hairibasidi asigumba thogdo asi thokadaba noiba sanidana. Is nungai kidreda angang ado masaksu yamna nungsibani. Asi hairaga imasu mamitagi mapi irasiali. Yumthangnaba indomsa hoigi imung asi tumin lairami. Makhoigi imung asi kaigumba thogdo amadi thokadare haibasi aikhoi su hanadagi hauna khangba nate. Adubu khanghaudana thokpa khudongthiba oibanina aikhoi su asuki matik yamna nungairamde. Asumna numit kharani haukraba matungda isu imanaba singa koiba langba se asuki matik yamna setlami. Asum tawdana nongmadi aisu imanaba singa koiba langba satluraba matungda imana su khara thuna hanjalao haidan haikibani. Angang asi hek laikidaba numit asidagi hauraga akhoi imung asi chathok chasin tawba matam numidangi matamda isase kirom tawba asi gumlaba thogdo asi tatana tholai. Asumna numitumadi aisu isase prapara bhalakpani. Imanaba sing sumagi magi thopa tawraga mayumda loina hanakre aisu yumda halakpani. Numisu tasilakle. Asumna numit tasilakpa matam maduda khongban gi takli sialiba ising ado angang asi hek laikidaba matam madudagi hauraga ising ase khara sumayeng tarakpani. Pura pungtak na semba mukti nate. Asumna lairingai matam madudagi sase angang makhola makapagi khonjela mata bahorakle. Khongban lairiba maike so maduda aisu karino haidana wakhalda sukhali. Aduga khongban lairiba maike somda hek yengsiluba matamdana kanagumba mata sulairamde. Ising ase takli adumaksiali. Angang kapagi makhola si hauji waida takibado. Aigi nakong asina taraklibra natragana karino. Asi hairaga aisi wakhal jaja yamna khalami. Ngaihaktangi matungda aisi khongkap ase khara thangduna sakya haidana tawba matamda khongji makhola mataba horakle. Angang amana tung asida tuba samlaga sakhibagumna. Makhola du hek tabada aigi sase khamprek khangi. Maya se phalai thoktuna yengluba matamda karigumba mata sulairamde. Tawriba mataw kaya singa sidaigi sase pangkida kirakle. Angang asi su khongji siraga dumak sakhibani. Haibadi angang asi khongji siraga sikibani. Angang asi hinglingai matam lairoidaba numit kharani watlingai matamdagi hauna khara-kharadi adum tawdi tawrabani. Adubu tholiba thogdok mayam sing asi aibu sasi asi hairaga wakhaldasu jaja yamna khali. Asumna khongthang ase prap thangduna sapa horaklaba matam maduda aigi sasi kadomdagi no khangdi. Kanagumba misak amana tungthangba saruk asidagi ilakpagumni sasi khangcha chatli. Tung laithoktuna hek yengluba matamdasu kanagumba amata hek lairamde. Tawriba mawng mataw sing asidagi sasi ngakpana khamthenglei. Kari matawnoda aigi sasi kaigumba amadi itaw tawreda. Asi hairaga isase jaja ki wakhal yamna khali. Ngaihaktangi matungda isu prap sangai. Aduga thonggal thangba maike somasida kanagumba amana mami sami oina
ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯕꯒꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯔꯁꯨ ꯎꯍꯧꯕꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯤꯇꯝ ꯑꯃ ꯎ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯄꯔꯦꯡ ꯁꯥꯡꯅ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯆꯃꯝꯅꯗꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯏꯁ, ꯀꯔꯤꯅꯣꯗ? ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯦꯗ꯫ ꯐꯔꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏ, ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏꯗ ꯏꯕꯨꯡꯉꯣ꯫ ꯕꯕꯥ, ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯏꯇꯧ ꯇꯧꯏ꯫ ꯑꯉꯥꯡ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯅꯁꯥꯗꯣ ꯌꯦꯡꯕꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯐꯔꯦꯁꯤ, ꯆꯥꯛ ꯏꯁꯤꯡ ꯑꯁꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯨꯃꯛ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯅꯕ ꯇꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯈꯪꯗꯦ, ꯐꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯝ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯑꯣꯏꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯑꯉꯥꯡ ꯑꯃꯅ ꯈꯣꯡꯖꯤ ꯁꯤꯔꯒ ꯁꯨꯃꯥꯡ ꯑꯁꯤꯗ ꯆꯕꯤꯠ ꯆꯕꯤꯠ ꯂꯥꯎꯅ ꯅꯦꯠꯄꯒꯨꯝ, ꯍꯥꯏꯕꯗꯤ ꯊꯪꯅꯕ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯍꯟꯗꯣꯛꯀ ꯍꯟꯖꯤꯟꯒ ꯆꯠꯂꯒ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯏꯍꯦ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯉꯥꯡ ꯃꯆꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯣꯏꯔꯝꯗ ꯁꯦꯞꯂꯒ ꯇꯨꯝꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯛꯂꯥꯡ ꯅꯥꯀꯜꯂꯣꯝꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ, ꯍꯥꯏꯕꯗꯤ ꯈꯣꯡꯕꯥꯟ ꯑꯗꯣ, ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯟꯅꯕꯒꯨꯝꯅ ꯇꯕꯤꯠ ꯇꯕꯤꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩꯕꯨ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ? ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯇꯨꯝꯊꯕꯁꯤ ꯑꯃꯠꯇ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯕꯕꯥꯒ ꯏꯃꯥꯒꯗ ꯇꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯉꯔꯥꯡꯒꯤ ꯃꯈꯣꯜ ꯑꯗꯣ ꯅꯪꯁꯨ ꯇꯥꯍꯧꯕ꯭ꯔꯣ? ꯕꯕꯥꯁꯨ ꯉꯔꯥꯡꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗ, ꯕꯕꯥ, ꯇꯥꯍꯧꯏ꯫ ꯏꯍꯦ, ꯉꯔꯥꯡꯒꯤꯗꯨꯗꯤ ꯑꯩꯁꯨ ꯇꯥꯏꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ, ꯕꯕꯥ, ꯅꯍꯥꯟꯈꯩꯗꯤ ꯕꯕꯥꯗꯤ ꯌꯥꯝꯅ ꯊꯥꯖꯈꯤꯗꯕ ꯇꯥꯏꯅꯦ, ꯑꯗꯨꯒ ꯀꯔꯤꯅꯣ? ꯍꯥꯏ, ꯉꯔꯥꯡꯒꯤꯗꯨꯃꯗꯤ ꯑꯩꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯈꯔ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯆꯦꯟꯗꯅ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯈꯤꯕꯗꯣ ꯑꯩꯁꯨ ꯇꯥꯏꯅꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ, ꯐꯔꯦꯁꯦ, ꯃꯄꯥꯁꯨ ꯌꯥꯎꯅ ꯇꯥꯔꯛꯂꯕꯅꯤꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯝꯕ ꯇꯥꯔꯦ꯫ ꯉꯥꯏꯈꯣ, ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯏꯔꯤ, ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯈꯤꯁꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯩꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯥꯗ ꯂꯩꯈ꯭ꯔꯕꯁꯨ ꯊꯋꯥꯏ ꯑꯁꯤꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯈꯤꯁꯤ꯫ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯑꯃꯨꯛ ꯈꯟꯈ꯭ꯔꯕꯗꯤ? ꯈꯜꯂꯣꯏ, ꯃꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯩꯅꯣ ꯈꯔ ꯈꯨꯔꯝꯊꯣꯛꯎ꯫ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏꯗꯕꯗꯤ ꯃꯗꯨ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛꯁꯨ ꯐꯠꯇꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯕꯗꯤ? ꯃꯁꯤ ꯄꯨꯔꯣꯏ ꯍꯥꯏꯕ ꯋꯥꯅꯤꯅꯦ꯫ ꯌꯥꯔꯦꯁꯦ, ꯑꯩ ꯐꯅꯕ ꯑꯗꯨꯝ ꯍꯥꯏꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯅ ꯏꯃꯥꯗꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ, ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯜ ꯇꯃꯛ ꯑꯗꯨꯃꯛ ꯇꯥꯏ, ꯑꯗꯨꯕꯨ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯏ, ꯀꯨꯃꯥꯔꯍꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯕ ꯖꯥꯠꯂꯥ? ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯒꯗꯤ
ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯑꯉꯥꯡ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯔꯁꯤ ꯍꯥꯏꯔꯒ ꯕꯕꯥ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯪꯅꯕ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯎꯔꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯀꯥ ꯀꯨꯃꯥꯔꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯍꯥꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ?" "ꯇꯥꯆꯧ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯇꯥꯆꯧꯒ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯀꯩꯅꯣ ꯈꯔ ꯈꯟꯅꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯀꯀꯥ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯀꯀꯥ ꯍꯣꯏꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯑꯁꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯇꯧꯔꯤꯕ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯏ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯊꯣꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯒ ꯊꯅꯝꯕꯁꯤ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯅꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯣꯡ ꯑꯁꯤꯅ ꯍꯥꯡꯗꯣꯛꯄꯒꯨꯝꯕ, ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯊꯅꯝꯕ ꯊꯣꯡ ꯑꯁꯤꯅ ꯂꯣꯟꯁꯤꯜꯂꯝꯕꯒꯨꯝꯕ, ꯑꯁꯤꯒꯨꯝꯕ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ, "ꯉꯥꯏꯈꯣꯅꯦ ꯀꯨꯃꯥꯔ, ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯑꯃꯨꯛꯇꯪꯗꯤ ꯀꯗꯥꯏꯅꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗꯈꯔ ꯇꯧꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ? ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯗꯨꯝ ꯇꯝꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯂꯣꯏꯗ꯭ꯔꯤ." ꯀꯀꯥ ꯀꯨꯃꯥꯔꯅꯁꯨ ꯃꯗꯨꯃꯛꯅꯤ ꯄꯥꯝꯃꯤꯕꯁꯦ ꯍꯥꯏꯔꯒ ꯕꯕꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯗꯨꯅ ꯌꯦꯡꯊꯣꯛꯁꯤ, ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯈꯔ ꯀꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯀꯥ ꯀꯨꯃꯥꯔ ꯍꯣꯏꯗ ꯄꯨꯂꯞ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯈꯪꯗꯦ, ꯀꯀꯥ ꯀꯨꯃꯥꯔꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯤꯠ ꯒꯤꯠ ꯅꯝꯕꯒꯨꯝꯕ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯁꯛꯁꯪ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯕ, ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯗꯨꯅ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯏꯁꯥꯁꯤ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ, ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯌꯦꯡꯂꯒ ꯑꯃꯨꯛꯇꯪꯗꯤ ꯐꯅꯕ ꯇꯧꯁꯤ ꯍꯥꯏꯔꯒ ꯀꯀꯥ ꯀꯨꯃꯥꯔꯅꯦ, ꯕꯕꯥꯅꯦ, ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯂꯩ꯫ ꯃꯥꯏꯕꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯦ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯔꯛꯂꯣ꯫ ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯀꯩꯒꯨꯝꯕꯈꯔ ꯇꯧꯗꯨꯅ ꯑꯩ ꯃꯍꯥꯛꯀꯤ ꯄꯦꯟꯕꯁꯤꯡ ꯑꯗꯣ ꯄꯥꯎꯈꯔ ꯐꯥꯎꯗꯣꯛꯅꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃ ꯄꯨꯔꯛꯂꯦ꯫ ꯏꯁꯤꯡ ꯑꯁꯦꯡꯕꯗꯣ ꯐꯖꯅ ꯈꯤꯛꯇꯣꯛꯂꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯂꯥꯏꯔꯣꯟꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡ ꯑꯁꯤꯅ ꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯈꯔ ꯂꯩꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕꯁꯤ ꯆꯠꯄ ꯉꯝꯗꯕꯅꯤ ꯍꯥꯏ꯫ ꯃꯩ ꯊꯥꯗꯣꯛꯂꯕ ꯃꯇꯝꯗ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯛꯏ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ, ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯑꯣ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯗꯨꯅꯁꯨ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯖꯔꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯒꯥꯔꯤ ꯑꯗꯣ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯒꯨꯝꯗꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯗꯨꯗ ꯗꯈꯤꯅꯥ ꯈꯔꯁꯨ ꯀꯠꯂꯝꯃꯤ, ꯃꯔꯨ ꯑꯣꯏꯅ ꯀꯀꯥ ꯀꯨꯃꯥꯔ ꯍꯣꯏꯅ ꯀꯠꯂꯝꯃꯤ꯫
ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯁꯨ ꯃꯁꯤ ꯐꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯗꯨꯗ ꯈꯨꯔꯝꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫